Laman kumbagi wakal thadokuna wari sanaduna waroisin purakpana atumba khongthang oigani haina MPCC के प्रेसिडेंट ओइवोबिना फोंगदोखरे ngasi कांग्रेस भवन पांगथोखिबा पाउगी मिफम अमदा महाकना मखा ताना हाई मणिपुर थोकलिबा इरांग asi मतौ करमना इंग तप्पा पुरकनी हाइबगी वखल काउथोक्तुना बीजेपी गी लेंगा गसना मिखलदा माइ ऑनसिंदुना लेख्रे तंबंगमद्रबा फिबम असिदा सिक्युरिटी की फिबम करिसु खंधबा तौदना मिखल गिदमक्ता सेंट्रल फोर्सिंग लौथोक्तुना वेस्ट बेंगल दा ड्यूटी थाकिबा थवोंग अपेनबा ओइदे तेरक असिदा ngarang tongan ba mafam amadi pungpham da chatharakiba ambusta miyoi mari laikhidre thokliba thodok sing aji community ani gi barakta khuthokna ba thodok oina uhalle manipur asi amaga hana handuna kumbai oina yengduna leiraga mikhal mai paktaba yade haiba wakal namang thamlaga laithokle haina BJP bu baral sirakli भारत सरकार अदुगा स्टेट सिदा लेरिबा स्टेट की सरकार सिना मणिपुर से कयाम कुइना कम्युनिटी अमगा ngaranggi maktada thokhribasi ayukta leigidabasi community ama masigi retaliate tawba manba evening sina community ani gi marakta ba tawnai masi bharat sarkar sina kayam kuina akhoi manipur se kumai yengbadawna silent spectator dawna manipur si mayam nadi hanjan haire na hairapsu yai noi angam bahana ro maitai kuki khangde or kuki naga khangde community marakta ama angam bahana ro akhoi gi vote kar loire handaki recent election ai atai state loi panjaroi manipur da ji foreign karino yeng karino khangdaba se ida noi manipur ni sining sijo angam bahana jo akhoi di election ka da baya di haidra manipur da lemba yamna strategic oiba mafam da deploy tonba central forces mayam du loina lawthoaga ji parliament sarkar chi so haidra bengal election lorga akhoi sidagi lawthokriba central forces inga amu hala adi pharani hai halaiba halattaba madudi akhoi gi thong natre tawriba mong se akhoi manipur se makhoina tawriba attitude mata ama khaktani nate ko central da paliba sarkar aduga state se da paliba sarkar BJP gi sarkar sina manipur gi shanti raksha gi phibam law and order gi phibam tawribasi akhoi di masidi bharat ki samvidhan sida chatnaribra chatnadarabra state ki law and order si karai dano even way back 2023 gi May 3rd gi thokhiba thongdoki incident do masi aina so far aigi knowledge da leigidi bharat ki khwaije wangba court na bhawba supreme court na bhawba manipur gi law and order se complete fail hoire constitutional machinery se complete collapse hoire se supreme court na har pishi gugoira baneba state khakta natieba union government aduga state government sine supreme court na si haire si bauda court chu nai haining ma haijau manipur gi praja sing chu noi kapchau lauge naw chau amaga angang khangde ama khamne sining ma si jo haina haibagi attitude se masi thoi ba thodok mayam sing si any type of incident like thiba incident sing mase koi party tartagi di strongest stand da koi condemn tawi mase koi masien community amaga koi hana bana solution purakpa ngamoi haina koi amagi community amagi mission gi wana tawa maitai na kuki halasu kuki na mitai halasu nagana kuki halasu kuki na naga hagasu hana bana waroishan solution purakpa siti prithivida aidi leihida malen khalle